ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ngasi ahanba phase ki ayuki pung tare taba matamdagi vote thadanaba hokhiba adugi aroiba pungpham adu yausilakle Jessica ꯑꯍꯥꯟꯕ ꯐꯦꯁꯀꯤ 32 ꯀꯟꯁꯇꯤꯇ꯭ꯋꯦꯟꯁꯤꯗ ꯚꯣꯠ ꯊꯥꯗꯕ ꯍꯧꯈ꯭ꯔꯕ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯈꯔꯗ ꯃꯦꯗꯤꯌꯥ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯈ꯭ꯔꯕꯁꯨ ꯃꯄꯨꯡ ꯑꯣꯏꯅ ꯌꯦꯡꯕꯗꯗꯤ ꯁꯥꯟꯇꯤ ꯂꯩꯅ ꯚꯣꯠ ꯊꯥꯗꯅꯔꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯑꯗꯣ ꯃꯟꯗꯦꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯏꯂꯦꯛꯁꯟ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟꯁꯤꯒ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕ ꯏꯂꯦꯛꯁꯟ ꯃꯌꯥꯝ ꯑꯁꯤꯒ ꯈꯦꯟꯅꯕ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯣꯝꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯈꯖꯤꯛꯇꯪ ꯊꯝꯕꯤꯌꯨ Jessica handaki vote siga mamangi vote ke yengnabadadi asuki mati khetnaba laikre handaki vote asidi yamna akhogi situation asi yamna phatriba situation aman haibata hajiki current situation asida vote tawselakpa haibase praja singi marakta pamba su yawi pamdaba su yawi adubu masigi positive lomda yengakpa hairagadi mamang gi vote tadi paisa yenba phongnete paisa yenba adagi senja tunda toba saksa haijanaba mayam ama tawba uiko adubu handakti sigumba mayam ase udre ado masi positive sign amane haina aina lauje ado Jessica candidate sing ase hajik tholaiba candidate sing ase matik chare haina di tholoklaba candidate ngaktane adubu makhoi sing asigi marakta khwaidagi matik chaba candidate ama khanba taragadi voter amada kari magun chengani habadu Jessica na kitang thambi yam nugaijai थोक्लाइबा कैंडिडेट खुदिंगमक मसाना मतिक चारे हाइना खंजरगा थोक्लकपा ngaktani haijariba masida praja ama oina voters ama oina karamba candidate bu matik chaba candidate ni haina khangadagi haiba taragadi aigi mot khastang phongdokjage leadership quality chain ba haibadi mayam gi leader oibagi quality chain ba amadi mathau tai haijariba adubu mi gi mot wakhalon di manade khara mana हाइदि इलेक्शन की लेरिबा दल दुगी मैनिफेस्टो द येंगागा थादरकबस यावी अदुबु मैनिफेस्टो द गाक्ते येंगागा थादबसु यादब्रा हाइना खले मरमदि मैनिफेस्टो दो हापचबगी वानी थबक ओइना पांगथोक्तबसु मयाम अमखक लै हारिबा मसिदा अइखोइगी मसल पावर मनी पावर न फना इंजलगसु चंगोइदबा प्रजा अइखोइना चंगोइदबा मैच्योरिटी लेवल से खितंग हाइदि वांगबा मा दरकार ताइ हारिबा हाइदि वखल खंथबा ngambagi chang se wangagadi karamba candidate na afaba candidate no haibado अइखोइना सोइदना मयामगी मरक्तगी खंदोकपा ngamgani haina thamjage अरोबदा ngasi vote thadabagi matam adu losilakpagi matung ina mami tv ki staff singna koina chatuna paulaujarupa paudam khara meeting taminasi Ansapyo. I see sang ay awang like kay dagi Bhimachandra Sarama mayam na ibo so bahara ga sumana bane kanone akhoi gi si ngasi si pung tare tagi all india gi oina ngasi voting primak si pung tare tagi thada ba hobane ado hogi pogada akhoi sidadi chani ga something chani ga trap la kaino khota ngai hogi si pung tarama thoi ga min train thoi sale pa si hobada chani ga trat train pan maindang thadari ba ado da si pungsiga adariba mi masingsiga ko yamna chanadaba mo oiba asi kari problem leibino masi akhoi nga side su blo da su koi complaint tawre aduge supervisor da su complaint tawjare adagi mokoi yu authority issue kai kai su pawthilon phawnari aba tawmasung adu akhoi security da hoda koina complaint se tawkan se security su haire masidadi presiding gi right ni presiding na tawbudu da koina kemta hairu ba yade haire manung chang su yade haire adu hogi si tawri si koi su kari no khangde nesin bera tawbara natraga presiding gi asoi ga laibra natraga laiba akhoi election officer sing se masigi asoi ba laibra dudi manung gi wani na koi khangde akoi mapan da di nasai pung tare tagi tare makhai da gi lepaduna pung 12 da pathada ba loida ngai da mi yawe masiman
ꯑꯣꯖꯥꯗꯤ ꯊꯥꯗꯕꯤꯔꯕ ꯑꯩ ꯊꯥꯗꯗ꯭ꯔꯤ ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯩꯒꯤ ꯀ꯭ꯌꯨꯗꯨꯗꯗꯤ ꯑꯩ ꯍꯣꯔꯦꯟ ꯄꯨꯡ 4:30 ꯑꯗꯨꯋꯥꯏꯗꯒꯗꯤ ꯚꯣꯠ ꯊꯥꯗꯗꯧ ꯃꯥꯜꯂꯦ ꯑꯣꯖꯥꯗꯣ ꯀꯣꯏꯁꯟ ꯑꯝꯇꯒ ꯚꯣꯠꯁꯦ ꯃꯃꯥꯡꯗꯁꯨ ꯚꯣꯠ ꯃꯌꯥꯝ ꯑꯃ ꯇꯧꯔꯦꯀꯣ ꯚꯣꯠꯁꯦ ꯍꯟꯗꯛꯀꯤꯁꯤꯒ ꯈꯦꯠꯅꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯚꯣꯠꯇꯤ ꯀꯩꯁꯨ ꯈꯦꯠꯅꯗꯦ ꯚꯣꯠꯇꯤ ꯆꯞ ꯃꯥꯟꯅꯩ ꯃꯥꯅ ꯑꯄꯥꯝꯕ ꯄꯤꯅꯕꯩ ꯋꯥꯅꯤ ꯍꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤꯗꯗꯤ ꯃꯥꯒꯤ ꯚꯣꯠꯀꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯕꯅꯆꯤꯡꯕ ꯈꯔ ꯂꯩꯀꯣ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄꯣꯂꯤꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯊꯣꯛꯂꯛꯏꯕ ꯆꯥꯡ ꯁꯤꯗꯗꯤ ꯚꯣꯠꯁꯤꯗꯤ ꯊꯣꯏꯗꯣꯛꯅ ꯑꯍꯣꯡꯕ ꯂꯩꯇꯦꯅ ꯈꯜꯂꯦ ꯑꯃꯁꯨꯡ ꯃꯃꯥꯡꯒꯤ ꯚꯣꯠꯇꯗꯤ ꯐꯣꯡꯅ ꯚꯣꯠ ꯈꯣꯝꯕ ꯈꯣꯠꯄꯒꯤ ꯌꯥꯝꯅ ꯄꯣꯂꯤꯡ ꯁꯥꯕ ꯈꯣꯠꯄ ꯂꯩꯀꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯅꯤꯄꯨꯔꯒꯤ ꯀꯟꯐ꯭ꯂꯤꯛꯁꯤꯅꯅꯤ ꯀꯩꯅꯤ ꯈꯪꯗꯦ ꯃꯤ ꯑꯃꯁꯤ ꯃꯥꯁꯤ ꯍꯟꯗꯛꯇꯤ ꯑꯗꯨꯒꯤ ꯄꯥꯔꯇꯤ ꯑꯣꯏꯕ꯭ꯔꯥ ꯒꯥꯏꯁꯦ ꯃꯗꯨꯃꯗꯤ ꯑꯩꯈꯣꯏ ꯈꯔ ꯋꯥꯔꯦ ꯍꯥꯟꯅꯗꯤ ꯑꯗꯨ ꯐꯟ ꯆꯣꯡꯊꯣꯛꯑꯦꯕ ꯃꯤꯁꯦ ꯑꯁ ꯃꯥꯗꯤ ꯃꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯅꯦ ꯃꯥꯗꯤ ꯃꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯅꯦ ꯍꯥꯏꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯚꯣꯇꯤꯡ ꯔꯥꯏꯠꯇꯨ ꯇꯨꯃꯤꯟ ꯂꯩꯅꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯃꯥꯏꯅ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ Sidegi no izin jabro ko. No izin jabro. Asan sama yang. Taraga Nipalak Suba Lok Sabha election gi ahamba phase ki vote thada ba honakre hauji akhoi leizari ba mafam asi 19 Patsoi Changangai Uchekon polling station number 1946 tari hauji phawgi oina voter masing listing amaga chamaga tara tare leibagi manungda supna gi chani ga nifu manga khaktaba thada bada mangairi makha taba paudam ngai minasi paudam jari bi mandena amadi cameraman Devin Y si chân ham ba oina voter chalaga vote thadab ja se kai khoki ge nungai ba phaw ngai ho ge chang na hadi lebak sem da ai su ga ma yaw ga ji lebak sem ma adu ne ba nang na thadab yo candidate na the candidate su ge chân kai hani ma le ge project tawri ba la na se thunu no sin yo la hani boti thadara ba thadaji ya odan thada Kaya mo isa lagi masano ba do si darong dia. Si sang si darong dia. Ano isin mo? Kaya mo oh isin mo ngay lagi. Ay la ay mo check. Oh hay. Kaya hindi ngay di hay lagi. Kaya pa ba ba? Sana ay kapag boy ay hay naman talaga sa kare niya ba ay matikari po sa matikari talaga ano kadang yung kami Dari palak Subalok Sabha election na lapada nasi Paramban ke Imam Kaichel gi pamiyama yang da paudam jage nasi vote numira sida Paramban Kaichel ase nahangai da leibagi satam alu masi di khara ahum bugo phangje ima sisu sidi yam dan lana leibagum buje anuna aham da imama go wari sana bagi paudam
이마기 민네 한번 하기. ꯑꯩ ꯖꯥꯂ ꯇꯣꯡꯂꯒꯤ ꯃꯤꯅ ꯊꯣꯛꯏꯀꯣ 이마가 시 뭐 다들 비르려고. ꯑꯩ ꯄꯣꯠꯁꯦ ꯊꯥꯗꯖꯔꯝꯃꯤ ꯑꯗꯣ ꯚꯣꯠꯁꯦ ꯃꯃꯥꯡꯒꯤ ꯚꯣꯠꯀ ꯍꯟꯗꯛꯀꯤ ꯚꯣꯠꯀꯁꯦ ꯈꯦꯠꯅꯕꯁꯦ ꯀꯔꯤꯒꯨꯝꯕ ꯐꯪꯉꯤ ꯈꯤꯇꯪ ꯇꯝꯕꯤꯌꯨ. ꯚꯣꯠꯁꯦ ꯀꯔꯤ ꯍꯥꯏꯔꯒ ꯍꯥꯏꯁꯤꯒꯦ ꯀꯔꯤꯅꯣꯗ ꯚꯣꯠꯁꯦ ꯍꯟꯗꯛꯀꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯣꯜ ꯂꯣꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯅ ꯈꯤꯇꯪ ꯉꯝꯅ ꯆꯠꯄ ꯉꯝꯅ ꯀꯩꯅꯣ ꯇꯧꯕ ꯑꯃꯅ ꯇꯧꯕ ꯈꯛ ꯑꯁꯣꯟꯕ ꯑꯃꯕꯨ ꯍꯦꯛ ꯄꯨꯈꯠꯄꯒꯤ ꯑꯣꯏꯅꯁꯨ ꯐꯤꯕꯝ ꯑꯃ ꯑꯩꯈꯣꯏꯅ ꯏꯄꯪ ꯄꯪꯅ ꯎꯔꯛꯑꯦ ꯌꯥꯝꯅ ꯁꯤꯡꯕꯗꯤ ꯅꯠꯆꯗꯕ ꯑꯗ ꯏꯁꯥꯃꯛꯀꯤ ꯄꯣꯠꯇ ꯊꯥꯗꯒꯦ ꯍꯥꯏꯕ ꯐꯥꯎꯗ ꯊꯥꯗꯅꯤꯡꯗꯕ ꯃꯣꯏ ꯑꯄꯥꯝꯕꯗꯣ ꯊꯥꯗꯅꯕ ꯇꯧꯕ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯍꯦꯛꯇ ꯇꯤꯡꯒꯤ ꯂꯥꯏꯈꯤꯗꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯑꯩ ꯌꯥꯝ ꯐꯥꯎꯕ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯒꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯗꯤ ꯑꯩꯅ ꯊꯥꯗꯖꯒꯥꯔꯤ ꯀꯥꯕ ꯀꯥꯗꯕ ꯍꯥꯏꯕꯗꯨꯗꯤ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯅꯤꯀꯣ ꯑꯗꯨꯕꯨ ꯀꯥꯕꯔꯒꯁꯨ ꯋꯥꯅ ꯀꯥꯒꯅꯤ ꯀꯥꯔꯦꯅ ꯈꯟ ꯇꯥꯔꯒꯁꯨ ꯈꯔ ꯋꯥꯒꯅꯤ ꯀꯩꯅꯣꯗ ꯍꯧꯖꯤꯛꯀꯤ ꯁꯔꯀꯥꯔꯁꯤꯗꯤ ꯑꯉꯝꯕꯅ ꯄꯥꯜꯂꯤꯕꯅꯤꯅ ꯑꯁꯣꯟꯕꯗꯨꯗꯤ ꯀꯩꯗꯧꯅꯕ ꯄꯣꯠꯁꯦ ꯀꯥꯗꯧꯕꯁꯤ ꯃꯥꯟꯗꯦ ꯃꯥꯅ ꯆꯨꯝꯅ ꯅꯝꯖꯗꯅ ꯀꯥꯖꯔꯒꯁꯨ ꯅꯥꯊꯩꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯈꯤꯇꯪ ꯃꯤꯄꯥꯏꯖꯕ ꯑꯃꯗꯤ ꯄꯣꯛꯆꯕ ꯉꯥꯟ ꯑꯗꯨ ꯄꯪꯗꯅ ꯇꯧꯔꯤꯅꯤ ꯁꯤꯡꯉꯗꯤ ꯃꯗꯨ ꯈꯜꯂꯣꯏꯗꯧꯕꯅꯤ ꯃꯥꯅ ꯈꯔ ꯄꯪꯕꯅꯤꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯉꯥꯟꯁꯤ ꯏꯃꯥꯁꯦ ꯀꯌꯥ ꯐꯪꯖꯗꯦ ꯃꯥꯁꯦ ꯑꯁꯦꯡꯕꯁꯦ ꯑꯁꯦꯡꯕ ꯋꯥꯔꯤ ꯃꯥꯗꯤ ꯍꯥꯏꯖꯅꯤꯡꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯊꯕꯛ ꯇꯧꯅꯤꯡꯗꯦ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯄꯣꯠꯇꯨꯃꯗꯤ ꯑꯩꯅ ꯑꯗꯨꯝ ꯁꯤꯗꯤ ꯐꯥꯎꯗꯤ ꯑꯗꯨꯝ ꯇꯧꯖꯒꯦ ꯃꯥꯅ ꯑꯗꯣ ꯏꯃꯥ ꯍꯧꯖꯤꯛ ꯂꯥꯟꯁꯨ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯀꯣ ꯂꯥꯟ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯁꯔꯀꯥꯔꯁꯤꯅ ꯚꯣꯠ ꯇꯧꯁꯜꯂꯛꯄꯁꯦ ꯁꯤꯗ ꯏꯃꯥꯗꯤ ꯀꯩ ꯐꯥꯎꯕꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯅꯤꯡꯗꯕꯗꯨꯕꯨ ꯀꯔꯤꯅꯣꯗ ꯃꯣꯏꯅ ꯉꯝꯕꯅꯤꯅ ꯃꯣꯏꯅ ꯇꯧꯅꯤ ꯍꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏꯗꯤ ꯆꯍꯤ ꯍꯧꯖꯤꯛꯁꯦ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ ꯏꯔꯥꯡꯁꯦ ꯐꯠꯇꯦꯀꯣ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯅꯤꯅ ꯏꯔꯥꯡꯁꯦ ꯐꯖꯅ ꯐꯍꯜꯂꯀꯥꯟꯁꯤꯗꯩꯗ ꯑꯦ ꯀꯅꯥꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯇꯧꯁꯤꯒꯦ ꯂꯩꯕꯥꯛꯀꯤꯁꯦ ꯇꯧꯕꯁꯦ ꯁꯤꯃꯅ ꯄꯥꯝꯕꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯔꯝꯕꯗ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯆꯞ ꯃꯥꯟꯅꯕꯗꯨ ꯃꯤꯠꯌꯦꯡꯗꯨꯗ ꯊꯝꯕꯤꯔꯦ ꯍꯥꯏꯔꯒ ꯇꯧꯕꯗꯣ ꯏꯃꯥ ꯍꯣꯏꯅ ꯄꯥꯝꯖꯕ ꯑꯗꯨꯕꯨ ꯄꯥꯝꯖꯩ ꯍꯥꯏꯗ꯭ꯔꯁꯨ ꯀꯩꯅꯣ ꯄꯥꯡꯒꯟ ꯄꯤꯖꯕ ꯉꯝꯖꯗ꯭ꯔꯦ ꯏꯃꯥ ꯍꯣꯏ ꯌꯥꯝꯅ ꯋꯥꯖꯔꯦ ꯑꯩ ꯁꯤ ꯍꯥꯏꯔꯨꯔꯦꯅꯁꯨ ꯅꯪ ꯀꯩꯗꯧꯕꯗꯨ ꯍꯥꯏꯅꯣꯅ ꯑꯉꯝꯕꯁꯤꯡꯁꯤꯅ ꯐꯨꯕꯤꯅꯦꯁꯨ ꯈꯪꯗꯦ ꯑꯗꯩ ꯆꯩꯕꯤꯅꯦꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯏꯃꯥꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯚꯣꯠꯅꯦꯅ ꯃꯣꯏꯅ ꯊꯥꯗꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤ ꯂꯣꯏꯈꯤꯕꯅꯤꯅ ꯍꯦꯛ ꯊꯕꯛ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯩꯊꯦꯜꯗ ꯍꯥꯟꯅ ꯃꯌꯥꯝꯁꯤꯅ ꯃꯤꯠꯌꯦꯡ ꯆꯪꯉꯦ ꯏꯃꯥ ꯀꯩꯊꯦꯜ ꯌꯥꯎꯕꯤꯗꯕ ꯌꯥꯔꯣꯏ ꯏꯃꯥ ꯀꯩꯊꯦꯜ ꯌꯥꯎꯕꯤꯔꯣꯏꯁꯦ ꯅꯍꯥꯔꯣꯜ ꯁꯥꯇ꯭ꯔꯅꯨꯡꯗ ꯑꯗꯒꯤ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯅ ꯁꯃꯁꯇꯥꯟꯁꯤꯡꯁꯤꯅ ꯍꯥꯏꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯄꯤ ꯃꯄꯥꯗꯨ ꯑꯣꯏꯔꯛꯅꯤꯅ ꯌꯥꯎꯗꯕ ꯌꯥꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯅꯥꯗ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯒꯤ ꯊꯝꯐꯝ ꯑꯃ ꯈꯪꯗꯦ ꯑꯍꯥꯟꯕꯗ ꯏꯃꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯆꯉꯥꯡꯉꯩꯗꯒꯤ ꯉꯥꯎꯕꯤ ꯑꯗꯣ ꯚꯣꯠ ꯊꯥꯗꯕꯤꯔꯨꯔꯕ꯭ꯔꯣ ꯉꯁꯤꯗꯤ ꯊꯥꯗꯗ꯭ꯔꯤ ꯑꯩꯈꯣꯏ ꯌꯣꯟꯕ ꯂꯣꯏꯔꯒ ꯊꯥꯗꯕꯤꯒꯦ ꯇꯧꯕ ꯑꯗꯣ ꯚꯣꯠꯁꯦ ꯃꯃꯥꯡꯒꯤ ꯚꯣꯠꯀ ꯍꯟꯗꯛꯀ ꯈꯦꯠꯅꯕꯁꯦ ꯏꯃꯥꯒꯤꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯤ ꯃꯇꯥꯡꯗ ꯍꯟꯗꯛꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯂꯦꯞꯄꯛꯏꯁꯦ BJP ꯍꯥꯏꯔꯒꯁꯨ ꯄꯥꯝꯗ꯭ꯔꯦꯀꯣ ꯃꯌꯥꯝꯅ ꯍꯟꯗꯛ ꯂꯥꯟꯁꯤꯗ ꯃꯌꯥꯝ ꯈꯟꯅꯈꯤꯕꯅꯤ나 ꯑꯗꯒꯤ ꯑꯃꯨꯛ ꯀꯪꯒ꯭ꯔꯦꯁꯅꯤ ꯍꯥꯏꯔꯒꯁꯨ ꯊꯥꯖꯕꯁꯤ ꯉꯝꯗꯦꯕ ꯋꯥꯈꯜꯁꯦ ꯁꯨꯝ ꯆꯔꯥꯡꯅꯔꯤꯌꯦ ꯍꯣꯔꯦꯟ ꯊꯥꯗꯔꯒ ꯀꯔꯤꯅꯣ ꯀꯅꯥꯗ ꯑꯩ ꯅꯝꯗꯣꯏꯁꯤꯕꯣꯅ ꯋꯥꯈꯜꯁꯦ ꯈꯜꯂꯤꯌꯦꯕ ꯑꯗꯨꯒꯤꯅꯤ ꯁꯨꯝ ꯀꯣꯏꯌꯣ ꯂꯩꯊꯣꯛꯏꯁꯦ ꯑꯗꯣ ꯂꯥꯟ ꯃꯅꯨꯡꯁꯤꯗ ꯁꯔꯀꯥꯔꯁꯤꯅꯗꯤ ꯚꯣꯠꯁꯦ ꯇꯧꯗꯕ ꯌꯥꯗꯦꯅ ꯅꯝꯐꯨꯗ ꯇꯧꯁꯜꯂꯛꯄꯁꯦ ꯃꯥꯅꯦ ꯁꯤꯗꯗꯤ ꯏꯃꯥꯒꯤ ꯃꯣꯠꯇ ꯀꯩ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯐꯔꯛꯈꯤꯅꯤꯅ ꯈꯜꯂꯒ ꯁꯨꯡꯐꯠ ꯐꯠꯂꯛꯇꯕꯩ ꯃꯑꯣꯡꯅꯦ ꯁꯨꯝ ꯉꯥꯏꯕꯒꯨꯝꯕꯅꯤ ꯃꯣꯏꯁꯦ ꯃꯇꯝ ꯉꯥꯏꯔꯤꯅꯦꯕ ꯑꯗꯣ ꯚꯣꯠꯇꯤ ꯆꯍꯤꯒꯤ ꯑꯗꯨꯝ ꯂꯥꯛꯄꯅꯤꯅ ꯃꯌꯥꯝꯒꯤ ꯆꯠꯅꯕꯤꯅꯦꯅ ꯃꯣꯏꯁꯦ ꯑꯗꯨꯝ ꯇꯧꯔꯤꯖꯥꯠꯅꯤꯗ ꯑꯗꯨ ꯍꯥꯏꯇꯥꯔꯦ ꯆꯠꯅꯕꯤꯅꯤ ꯌꯥꯎꯗ ꯌꯥꯗꯦ ꯁꯨꯝ ꯌꯥꯎꯔꯤꯕꯅꯤ ꯃꯣꯏꯁꯨ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯈꯜꯂꯝꯒꯅꯤꯕ ꯌꯥꯔꯛꯈꯤꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯜꯂꯦ Kayaknya kalau betul begitu kan ya lagi kerja es.
ꯃꯃꯥꯡꯒ ꯍꯟꯗꯛꯇꯒꯤ ꯈꯦꯠꯅꯕꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯍꯟꯗꯛꯅ ꯀꯩꯅꯣ ꯄꯨꯡꯂꯣꯟ ꯂꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯇꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯦꯟꯕ ꯈꯣꯠꯄꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯗꯅ ꯎꯔꯦꯀꯣ ꯍꯟꯗꯛꯅ ꯄꯣꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ 19ꯂꯛ ꯁꯨꯕ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟꯒꯤ ꯑꯍꯥꯟꯕ ꯐꯦꯁꯀꯤ ꯚꯣꯠ ꯊꯥꯗꯕ ꯍꯧꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯑꯁꯤ ꯁꯒꯣꯜꯕꯟ ꯀꯦꯟꯗ꯭ꯔꯒꯤ ꯁꯣꯏꯕꯝ ꯂꯩꯀꯥꯏ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯅꯝꯕꯔ 11/14 ꯄꯨꯟꯅ ꯚꯣꯇꯔ ꯃꯁꯤꯡ 738 ꯂꯩꯕꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ 100 ꯚꯣꯠ ꯊꯥꯗꯅꯈ꯭ꯔꯦ ꯃꯈꯥ ꯇꯥꯕ ꯄꯥꯎꯗꯝ ꯉꯥꯏꯃꯤꯟꯅꯁꯤ ꯄꯥꯎꯗꯝ ꯖꯦꯔꯤꯕꯤ ꯃꯟꯗꯦꯅꯥ ꯑꯃꯗꯤ ꯀꯦꯃꯦꯔꯥꯃꯦꯟ ꯗꯦꯚꯟ ꯋꯥꯏ ꯑꯩꯒꯤ ꯃꯤꯡꯗꯤ ꯂꯨ ꯁꯉꯥꯏꯄ꯭ꯔꯧꯗꯒꯤ ꯀꯕꯨꯏꯈꯣꯡꯗꯒꯤꯅꯤ ꯍꯧꯖꯤꯛꯀꯤ ꯂꯝꯕꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯍꯥꯛ ꯄꯨꯡꯈꯥꯏꯃꯨꯛꯇꯤ ꯐꯥꯔꯦ ꯑꯗꯣ ꯚꯣꯠꯁꯦ ꯃꯃꯥꯡꯒꯤ ꯚꯣꯠꯇ ꯇꯧꯅꯈꯤꯕ ꯃꯌꯥꯝꯗꯨꯒ ꯍꯟꯗꯛꯀꯤꯁꯤꯒ ꯇꯧꯅꯕꯁꯤꯒ ꯈꯦꯠꯅꯕꯁꯦ ꯀꯩ ꯂꯩ ꯃꯣꯠꯇ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯃꯥꯟꯅꯩ ꯍꯥꯏꯕꯗꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯄꯨꯛꯅꯤꯡꯗꯗꯤ ꯈꯔ ꯑꯋꯥꯕ ꯊꯣꯛꯑꯦ ꯈꯔ ꯏꯔꯥꯡ ꯂꯩꯕ ꯑꯗꯨꯝ ꯑꯋꯥꯕꯁꯨ ꯑꯃꯨꯛ ꯄꯣꯛꯑꯦ ꯅꯨꯡꯉꯥꯏꯕꯁꯨ ꯑꯃꯨꯛ ꯄꯣꯛꯑꯦ ꯚꯣꯠ ꯂꯣꯏꯔꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯄꯨꯟꯁꯤꯕꯨꯗꯤ ꯅꯪ ꯀꯌꯥ ꯅꯨꯡꯉꯥꯏꯖꯗꯦꯀꯣ ꯍꯥꯏꯕꯗꯤ ꯅꯦꯅꯥ ꯇꯥꯗꯣꯏ ꯃꯅꯤꯄꯨꯔꯁꯦ ꯍꯧꯖꯤꯛ ꯂꯥꯟꯁꯦ ꯂꯣꯏꯗ꯭ꯔꯦꯀꯣ ꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩ ꯇꯧꯁꯜꯂꯛꯄꯁꯤ ꯅꯨꯡꯉꯥꯏꯇꯦ 19ꯂꯛ ꯁꯨꯕ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟꯒꯤ ꯑꯍꯥꯟꯕ ꯐꯦꯁꯀꯤ ꯚꯣꯠ ꯊꯥꯗꯕ ꯍꯧꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ 19 ꯁꯉꯥꯏꯄ꯭ꯔꯧ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯅꯝꯕꯔ 19/35 ꯄꯨꯟꯅ ꯚꯣꯇꯔ ꯃꯁꯤꯡ 713 ꯂꯩꯕꯒꯤ ꯃꯅꯨꯡꯗ 134 ꯊꯥꯗꯅꯈ꯭ꯔꯦ ꯃꯈꯥ ꯇꯥꯕ ꯄꯥꯎꯗꯝ ꯉꯥꯏꯃꯤꯟꯅꯁꯤ ꯄꯥꯎꯗꯝ ꯖꯦꯔꯤꯕꯤ ꯃꯟꯗꯦꯅꯥ ꯑꯃꯗꯤ ꯀꯦꯃꯦꯔꯥꯃꯦꯟ ꯗꯦꯚꯟ ꯋꯥꯏ ꯃꯃꯤ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯕꯖꯥꯔꯗ ꯌꯥꯎꯗꯕ ꯁꯤꯗ ꯌꯥꯎ ꯑꯩꯒꯤ ꯃꯤꯡ ꯑꯩ ꯇꯦꯔꯥ ꯁꯐꯝ ꯂꯩꯔꯛꯇꯒꯤꯅꯤ ꯑꯗꯣ ꯚꯣꯠꯁꯦ ꯀ꯭ꯌꯨ ꯂꯦꯞꯄꯤꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯆꯥꯝ ꯀꯨꯏꯔꯦꯗ ꯄꯨꯡ 3 ꯐꯥꯏꯗ ꯀ꯭ꯌꯨꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯌꯥꯝ ꯐꯩ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯍꯛ ꯆꯞ ꯆꯥꯅ ꯈꯪꯉꯒ ꯃꯁꯥꯅ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯆꯍꯤ ꯃꯥꯡꯒꯦꯔꯦ ꯑꯁꯤ ꯃꯥꯡꯍꯟꯗꯅ ꯊꯣꯛꯂꯒ ꯚꯣꯠ ꯊꯥꯗꯔꯤꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩꯌꯦꯅ ꯈꯜꯂꯦ ꯑꯗꯣ ꯚꯣꯠꯁꯦ ꯃꯃꯥꯡꯒꯤꯒ ꯍꯟꯗꯛꯀꯤꯒ ꯚꯣꯠꯁꯦ ꯈꯦꯠꯅꯗꯤ ꯌꯥꯝ ꯈꯦꯠꯅꯔꯦꯀꯣ ꯈꯦꯠꯅꯕꯁꯦ ꯀꯔꯤ ꯈꯦꯠꯅꯔꯦ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯦ ꯃꯁꯥꯒꯤ ꯔꯥꯏꯠꯁꯦ ꯃꯇꯤꯛ ꯆꯥꯅ ꯀꯅꯥꯅ ꯄꯤꯒꯗꯒꯦ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯈꯪꯉꯒ ꯃꯗꯨ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯈꯦꯠꯅꯕ ꯍꯥꯏꯕꯗꯤ ꯚꯣꯠꯁꯦ ꯃꯃꯥꯡꯗꯗꯤ ꯏꯁꯩ ꯂꯤꯂꯥ ꯇꯧꯕ ꯌꯥꯎꯏ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯌꯥꯎꯏꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤꯗ ꯇꯧꯕꯁꯤ ꯎꯗꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯗꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯗꯕꯁꯦ ꯌꯥꯝ ꯐꯩ ꯁꯤꯗꯤ ꯃꯁꯤꯗꯤ ꯏꯁꯥꯅ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥ ꯑꯝꯇ ꯇꯤꯡꯗꯅ ꯏꯁꯥꯒꯤ ꯔꯥꯏꯠ ꯆꯞ ꯆꯥꯅ ꯄꯤꯕꯁꯤꯅ ꯃꯁꯤ ꯑꯐꯕ ꯀꯩꯅꯣꯗ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤꯅ ꯈꯜꯂꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯗꯅ ꯄꯩꯁꯥ ꯃꯥꯡꯍꯟꯕ ꯚꯣꯠꯇ ꯄꯩꯁꯥ ꯌꯥꯝ ꯊꯥꯗꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠꯁꯦ ꯃꯁꯛ ꯈꯪꯗꯕꯗꯧꯅ ꯇꯧꯕ ꯍꯟꯗꯛꯀꯤꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯁꯥꯒꯤ ꯔꯥꯏꯠ ꯈꯪꯒꯅꯤ ꯍꯥꯏꯅ ꯊꯥꯖꯖꯩ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯟꯁꯨ ꯌꯥꯝ ꯀꯟꯅ ꯀꯜꯂꯤꯀꯣ ꯂꯥꯟ ꯃꯅꯨꯡꯁꯤꯗ ꯚꯣꯠ ꯇꯧꯁꯜꯂꯛꯄꯁꯤꯗꯤ ꯀꯩ ꯐꯥꯎꯕꯤꯒꯦ ꯃꯁꯤꯗꯤ ꯂꯥꯟ ꯃꯅꯨꯡꯗ ꯚꯣꯠ ꯇꯧꯕꯁꯤꯗꯤ ꯃꯔꯝ ꯆꯥꯗꯦ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯀꯩꯅꯣꯗ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯨꯕꯅ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒ ꯄꯨꯟꯅ ꯂꯩꯔꯨꯕꯅ ꯃꯁꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤꯅ ꯇꯧꯔꯛꯄꯅꯤ ꯇꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯆꯍꯤ 5ꯒꯤ ꯔꯥꯏꯠꯁꯤ ꯆꯞ ꯆꯥꯅ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯗꯅ ꯊꯣꯛꯂꯛꯇꯅ ꯚꯣꯠ ꯊꯥꯗꯔꯤꯕꯁꯦ ꯌꯥꯝꯅ ꯐꯩ ꯑꯗꯨꯕꯨ ꯊꯥꯗꯕꯁꯤꯗ ꯌꯥꯝ ꯆꯨꯝꯅ ꯑꯃꯗꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯋꯥꯈꯜ ꯈꯪꯅ ꯂꯩꯕꯥꯛꯀꯤꯁꯨ ꯈꯪꯅ
ꯚꯣꯠꯁꯤ ꯏꯁꯥꯅ ꯔꯥꯏꯠꯁꯦ ꯃꯇꯤꯛ ꯆꯥꯅ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯇꯔꯥꯒ ꯅꯤꯄꯥꯜꯂꯛ ꯁꯨꯕ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟꯒꯤ ꯑꯍꯥꯟꯕ ꯐꯦꯁꯀꯤ ꯚꯣꯠ ꯊꯥꯗꯕ ꯍꯧꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ 19 ꯄꯥꯠꯁꯣꯏ ꯁꯥꯐꯝ ꯂꯩꯔꯛꯇꯅꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯅꯝꯕꯔ 19/20 ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯚꯣꯇꯔ ꯃꯁꯤꯡ ꯆꯍꯨꯝꯒ ꯍꯨꯝꯗ꯭ꯔꯥꯒ ꯇꯔꯨꯛ ꯚꯣꯠ ꯊꯥꯗꯅꯈ꯭ꯔꯦ ꯃꯈꯥ ꯇꯥꯕ ꯄꯥꯎꯗꯝ ꯉꯥꯏꯃꯤꯟꯅꯁꯤ ꯄꯥꯎꯗꯝ ꯖꯦꯔꯤꯕꯤ ꯃꯟꯗꯦꯅꯥ ꯑꯃꯗꯤ ꯀꯦꯃꯦꯔꯥꯃꯦꯟ ꯗꯦꯕꯦꯟ ꯋꯥꯏ ꯑꯩꯒꯤ ꯃꯤꯡ ꯋꯥꯟꯗꯥ ꯄꯦꯟꯖꯒꯤ ꯑꯩ ꯁꯥꯕꯤ ꯀꯦꯔꯥ ꯁꯐꯝ ꯂꯩꯔꯛꯇꯒꯤꯅꯤ ꯑꯗꯣ ꯚꯣꯠꯁꯦ ꯀ꯭ꯌꯨ ꯂꯦꯞꯄꯤꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯆꯥꯡ ꯀꯨꯏꯔꯦꯗ ꯄꯨꯡ 3 ꯐꯥꯔꯦ ꯀꯤꯎꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯌꯥꯝ ꯐꯩ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯍꯛ ꯆꯞ ꯆꯥꯅ ꯈꯪꯉꯒ ꯃꯁꯥꯅ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯆꯍꯤ ꯃꯥꯡꯒꯦꯔꯁꯦ ꯃꯥꯡꯍꯟꯗꯅ ꯊꯣꯛꯂꯒ ꯚꯣꯠ ꯊꯥꯗꯔꯤꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩꯌꯦꯅ ꯈꯜꯂꯦ ꯑꯗꯣ ꯚꯣꯠꯁꯦ ꯃꯃꯥꯡꯒꯤꯒ ꯍꯟꯗꯛꯀꯤꯒ ꯚꯣꯠꯁꯦ ꯌꯥꯝ ꯈꯦꯠꯅꯔꯦꯀꯣ ꯈꯦꯠꯅꯕꯁꯦ ꯀꯔꯤ ꯈꯦꯠꯅꯔꯦ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯦ ꯃꯁꯤ ꯊꯣꯏꯅ ꯈꯦꯠꯅꯩ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦ ꯃꯔꯝꯗꯤ ꯚꯣꯠꯇꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯅꯥ ꯈꯪꯒꯗꯒꯦ ꯀꯩꯗꯧꯒꯗꯒꯦ ꯏꯁꯥꯒꯤ ꯔꯥꯏꯠꯁꯤ ꯃꯇꯤꯛ ꯆꯥꯅ ꯀꯅꯥꯅ ꯄꯤꯒꯗꯒꯦ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯈꯪꯉꯒ ꯃꯗꯨ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯈꯦꯠꯅꯕ ꯍꯥꯏꯕꯗꯤ ꯚꯣꯠꯁꯦ ꯃꯃꯥꯡꯗꯗꯤ ꯏꯁꯩ ꯂꯤꯂꯥ ꯇꯧꯕ ꯌꯥꯎꯏ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯌꯥꯎꯏꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤꯗ ꯇꯧꯕꯁꯤ ꯎꯗꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯗꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯗꯕꯁꯤ ꯌꯥꯝ ꯐꯩ ꯁꯤꯗꯤ ꯃꯁꯤꯗꯤ ꯏꯁꯥꯅ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥ ꯑꯝꯇ ꯇꯤꯡꯗꯅ ꯏꯁꯥꯒꯤ ꯔꯥꯏꯠ ꯆꯞ ꯆꯥꯅ ꯄꯤꯕꯁꯤꯅ ꯃꯁꯤ ꯑꯐꯕ ꯀꯩꯅꯣꯗ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤꯅ ꯈꯜꯂꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯗꯨꯅ ꯄꯩꯁꯥ ꯃꯥꯡꯍꯟꯕ ꯚꯣꯠꯇ ꯄꯩꯁꯥ ꯌꯥꯝ ꯊꯥꯗꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠꯁꯦ ꯃꯁꯛ ꯈꯪꯗꯕꯗꯧꯅ ꯇꯧꯕ ꯍꯟꯗꯛꯀꯤꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯁꯥꯒꯤ ꯔꯥꯏꯠ ꯈꯪꯒꯅꯤ ꯍꯥꯏꯅ ꯊꯥꯖꯖꯩ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯟꯁꯨ ꯌꯥꯝ ꯀꯟꯅ ꯀꯜꯂꯤꯀꯣ ꯂꯥꯟ ꯃꯅꯨꯡꯁꯤꯗ ꯚꯣꯠ ꯇꯧꯁꯜꯂꯛꯄꯁꯤꯗꯤ ꯀꯩ ꯐꯥꯎꯕꯤꯒꯦ ꯃꯁꯤꯗꯤ ꯂꯥꯟ ꯃꯅꯨꯡꯗ ꯚꯣꯠ ꯇꯧꯕꯁꯤꯗꯤ ꯃꯔꯝ ꯆꯥꯗꯦ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯀꯩꯅꯣꯗ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯨꯕꯅ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒ ꯄꯨꯟꯅ ꯂꯩꯔꯨꯕꯅ ꯃꯁꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤꯅ ꯇꯧꯔꯛꯄꯅꯤ ꯇꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯆꯍꯤ 5ꯒꯤ ꯔꯥꯏꯠꯁꯤ ꯆꯞ ꯆꯥꯅ ꯐꯤꯕꯝ ꯊꯣꯛꯏ ꯍꯥꯏꯗꯅ ꯊꯣꯛꯂꯛꯇꯅ ꯚꯣꯠ ꯊꯥꯗꯔꯤꯕꯁꯦ ꯌꯥꯝꯅ ꯐꯩ ꯑꯗꯨꯕꯨ ꯊꯥꯗꯕꯁꯤꯗ ꯌꯥꯝ ꯆꯨꯝꯅ ꯑꯃꯗꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯋꯥꯈꯜ ꯈꯪꯅ ꯂꯩꯕꯥꯛꯀꯤꯁꯨ ꯈꯪꯅ ꯚꯣꯠꯁꯤ ꯏꯁꯥꯅ ꯔꯥꯏꯠꯁꯤ ꯃꯇꯤꯛ ꯆꯥꯅ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯇꯔꯥꯒ ꯅꯤꯄꯥꯜꯂꯛ ꯁꯨꯕ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟꯒꯤ ꯑꯍꯥꯟꯕ ꯐꯦꯁꯀꯤ ꯚꯣꯠ ꯊꯥꯗꯕ ꯍꯧꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ 19 ꯄꯥꯠꯁꯣꯏ ꯁꯥꯐꯝ ꯂꯩꯔꯛꯇꯅꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯅꯝꯕꯔ 19/20 ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯚꯣꯇꯔ ꯃꯁꯤꯡ ꯆꯍꯨꯝꯒ ꯍꯨꯝꯗ꯭ꯔꯥꯒ ꯇꯔꯨꯛ ꯚꯣꯠ ꯊꯥꯗꯅꯈ꯭ꯔꯦ ꯃꯈꯥ ꯇꯥꯕ ꯄꯥꯎꯗꯝ ꯉꯥꯏꯃꯤꯟꯅꯁꯤ ꯄꯥꯎꯗꯝ ꯖꯦꯔꯤꯕꯤ ꯃꯟꯗꯦꯅꯥ ꯑꯃꯗꯤ ꯀꯦꯃꯦꯔꯥꯃꯦꯟ ꯗꯦꯕꯦꯟ ꯋꯥꯏ 이마기니까 야야로 하나 빌어도 사이드 그때 나 저기 레프트 Nine by 22 की भी 어제 솔직히 오히려 정말 너무 많이 받기 공업번 누가 마실 거 처음 먹으면 누가 마실 거 하나는 더 어제 솔직히 However, see here for polling booth number 9/23. Atung lo pasam yang lo thata na bagi atung lo mami ma. However, Assembly constituency के मनुष्य ने लेवा कोई की पैटर्न पोलिंग लेकर की polling booth number 9/24 की आदु नंबर कोई की voter सिंगांग ऐसी सु वो लेफ्ट तना वो था नरी
However, see here for the polling booth number 9/23 adung lo praja mya no botha ta na bagi adung lo mami ma However, Assembly constituency के मनुष्य ने लेबा अखोगी पैतम पोलिंग लेकाई की polling booth number 9/24 की अदुना अखोगी voter सिंग ang asisu vote left तना vote थादन रे aina thulei basdi manipur kanbagi thorapuni atei issue ambo lejete manipur si kanokwa hoyi thoi ba irang si losinba timoto soire apoi ni soire basi politics ta soire politics ta su mina wedna dum mipan tang akoi isa gi oiba dol lejete hoji BJP Congress si mina wedna leri manipur se adudagi hoji isa gi oiba dol si ler ka manipur ngai ga regional party mi ligakani regional party manipur pang next election ni manipur pan gane madu makham dio